ꯌꯦꯡꯁꯤꯟꯕꯤꯈ꯭ꯔꯕ ꯇꯨꯡꯗ ꯊꯧꯒꯜꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯦꯖ ꯊꯦꯠꯄꯤꯅꯕ ꯀꯧꯈꯠꯆꯔꯤ ꯆꯠꯊꯖꯔꯤꯕ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯡꯉꯥꯏꯔꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯖꯒꯦ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯐꯣꯔꯃꯦꯂꯤꯇꯤ ꯑꯁꯤ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛꯆꯒꯦ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯑꯁꯤ ꯍꯥꯟꯅ ꯊꯝꯖꯕ ꯇꯥꯔꯦ ꯀꯧꯊꯣꯛꯆꯔꯤ ಶ್ರೀ ಆರ್ ಕೆ ಸನಾಹಲ್ ಸಿಂಗ್ ಚೀಫ್ ಇಂಜಿನಿಯರ್ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯤꯔꯤꯕ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯦꯝꯕꯔ ꯏꯆꯦ ꯑꯃꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯉꯁꯤꯒꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯅꯥꯏꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯋꯥ ꯉꯥꯡꯕꯁꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕꯒꯤ ꯆꯍꯤꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯏꯔꯩꯀꯥꯏ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯤꯅꯕꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯨꯄꯥ 50,000 ꯈꯛ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ मागी तोलम ओइसिनाने खित्तासु ngana lakpa yabani थबकना मरोल अमा यामीबा कइनोने आइना तौदोइसिबो ए इमासिया इमासिनो वाइतै लेमि कइगिनो नंसुने खित्तासु ngana lakpa yabani बुङो युमदा मीबो लक्सन लैबा अदुननि इमासि अखो सार होगरखबो मसाइना होगरखबने इमासिया कोइ थमम याबसु इमासि ओ मीनो मरोल लाइसि सुम चखाइदना थमतारेने हयेंदि गता लागे इमासि हो खरखर ngana लाउ गाड़ी सामो है यारे सामुरनु ए कइनोम यंगला कइनो सर ए सासिंग नलांगी एकरदु नत्रो माने सी काइदनो खंगलो सर आई दिखंदिबो नंग जोबा खरा हंखोतन तौगेदे साना इंगिल अमतंग पिलम तादे हंगदोवा दाइस्ता फमी बैना कमाइन इंगित पिदोइनो मी तोलमुआ इमासी नंग कैथेंदगे पोचे खिता लेरुला इमा चाक थोंगबो कदादे चांगोदा इरु भौलु जद्री अदो चाक थेंनि कोइ मा थेंगगा चादना दुम चलु कैनो चाक नन चानिंगदिने नसाना वाखन खल्लु इमा यौनबि हायरोगा सीता हायकन कैनो हायबाइदिया आई वो सुकुइन लागनरि से नंगबो नमाइदो केमते इकाइद्रिबो ओ आई केमता हाजरोये इमासिया चाक तो आई थोंदोरा अहै थोंबिनु इबुङो नंगना थोंगदिने ओदना सिरनी इमासिया आइना पान इरोमबदो अखोइ माने प्रोब चिंग चाजाने आवलेना खैदौ दम फुकल्ली ओ ai kai nang imai mang dum ka ka rum hajale duna si mafam khangde adam ni ko sir
ꯏꯁꯥ ꯈꯪꯖꯤꯜꯂꯛꯀꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯔꯝꯕꯗꯣ ꯆꯠꯂꯣ ꯍꯥꯏ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯍꯣꯏ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦꯅꯦ ꯍꯥꯏ ꯏꯕꯦꯝꯃ ꯂꯨꯄꯥ 10 ꯈꯛꯇꯗꯤ ꯄꯤꯌꯨꯅꯦ ꯍꯩ ꯆꯨꯔꯨꯞ ꯀꯥꯝꯇ ꯌꯥꯎꯗꯦꯅꯦ ꯑꯩꯕꯣ ꯈꯤꯠ ꯊꯧꯔꯅꯨꯕ ꯆꯨꯔꯨꯞꯇꯣ ꯃꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯍꯤꯡꯗꯅ ꯃꯔꯨ ꯑꯃ ꯂꯣꯛꯁꯦ ꯑꯍꯧ ꯈꯨꯔꯤꯕ ꯇꯥꯅꯤꯡꯗꯕꯅ ꯔꯦꯗꯤꯑꯣꯗ ꯀꯔꯤꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯅ ꯂꯥꯎꯏꯗꯨꯕꯨ ꯃꯣꯏ ꯕꯥꯖꯤꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯏꯕ ꯇꯥꯏ ꯉꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩꯗ ꯃꯤꯅ ꯊꯛꯇ꯭ꯔꯤꯉꯩꯗ ꯂꯥꯎꯗꯤ ꯀꯩꯗꯧꯋꯦꯒꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯩ ꯃꯩꯈꯨ ꯊꯛꯄꯅ ꯍꯦꯟꯅ ꯍꯛꯆꯥꯡꯁꯦ ꯄꯥꯡꯒꯟ ꯀꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯃꯥꯏꯅ ꯀꯜꯂꯤꯕ ꯄꯌꯥꯗꯨ ꯁꯨꯝ ꯆꯥꯗꯅꯕ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯊꯛꯀꯤ ꯁꯒꯥꯏꯗꯨ ꯊꯝꯃꯒ ꯃꯩꯈꯨ ꯆꯥꯍꯟꯗ꯭ꯔꯥ ꯀꯜꯂꯤꯗꯅ ꯄꯌꯥꯗꯣ ꯑꯗꯨꯅ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯃꯩꯈꯨ ꯆꯨꯍꯜꯂꯒ ꯀꯟꯗꯣꯔꯤꯕ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯊꯤꯑꯣꯔꯤꯁꯤꯗꯤꯕ ꯐꯖꯩꯍꯦ ꯂꯥꯏꯔꯤꯛꯀ ꯇꯝꯃꯝꯃꯗꯤꯕ ꯅꯍꯥꯟꯅ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯝꯃꯅꯤꯍꯦ ꯌꯥꯔꯦ ꯄꯤꯔꯛꯑꯣ ꯁꯦꯟꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯁꯤ ꯑꯆꯨꯝꯕ ꯋꯥꯏꯆꯥꯁꯤꯅ ꯉꯥꯡꯉꯤꯁꯦ ꯃꯣꯏ ꯕꯥꯖꯤꯅ ꯐꯥꯒꯤ ꯍꯦꯛꯇ ꯇꯥꯍꯟꯕꯅꯦꯕ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯃꯤꯅꯦ ꯈꯔ ꯁꯨꯝ ꯇꯝ ꯊꯥꯗꯣꯛꯑ ꯂꯣꯏꯔꯦꯗꯅ ꯕꯥꯖꯤ ꯁꯨꯕ ꯕꯥꯖꯤꯗꯨꯕꯨ ꯀꯩꯗ ꯍꯥꯎꯒꯦꯕ ꯑꯗꯨꯒꯤ ꯆꯩꯊꯦꯡꯗꯣ ꯕꯥꯖꯤ ꯁꯣꯏ ꯐꯪꯉꯛꯀꯅꯤ ꯌꯥꯝ ꯋꯥꯖꯅꯤ ꯍꯥꯏꯁꯤꯅꯤꯉꯣ ꯍꯣꯏꯗ ꯍꯩ ꯑꯁꯨꯛ ꯅꯝꯊꯤꯕ ꯌꯦꯟꯊꯤ ꯃꯥꯟꯕꯁꯦ ꯆꯥꯔꯨꯕꯗꯒꯤ ꯆꯤꯝꯕꯥꯟꯒ ꯇꯠꯇꯅ ꯆꯥꯛ ꯏꯟꯁꯥꯡꯒ ꯃꯍꯥꯎ ꯑꯃꯠꯇ ꯈꯪꯗꯕ ꯃꯁꯤꯗ ꯆꯥꯔꯔꯣꯏꯗ ꯊꯨ ꯑꯗꯨ 이제마 이빠 와 말게 아니면 핵 깎았거든지 이빠다 팠다가 라고수 야이 아주 쫄체 노목이 마신 카라가 한다라가 이빠 랩나가 떠올게 ꯆꯨꯔꯨꯞ ꯎꯄꯨ ꯑꯝꯗ ꯃꯁꯤꯡ ꯀꯌꯥ ꯍꯥꯟꯒꯦ 이빠는 타이세 마신 군나 한번에 윈 나이드나 이봐 ꯑꯣ ꯑꯗꯨꯗꯤ ꯉꯁꯤ ꯃꯆꯩ ꯃꯉꯥ hayeng mari ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯍꯨꯝ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯊꯔꯒ ꯂꯣꯏꯁꯜꯂꯁꯦ 야이 네 아로이번 놈이또 아이는 주로 우부도 공빡해 나 이번 놈 들어봐 에이 좀지기 막하기 빨래로 있고 에이 빨래로 했으니 에이 나우 저실라우 땡해 자 ꯍꯌꯦꯡ ꯆꯥꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯏꯃꯥ ꯆꯠꯂꯦꯀꯣ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯊꯦꯜ ꯊꯣꯛꯇꯒꯩ ꯂꯩꯔꯝꯃꯤꯕꯁꯤꯅ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯒ ꯀꯩꯊꯦꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯌꯨꯛ ꯆꯨꯞꯄ ꯒꯥꯔꯤꯗꯨ ꯀꯣꯏꯊꯧ ꯊꯧꯔꯨꯕꯗꯨꯗ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯏꯁꯀꯔꯁꯟ ꯆꯠꯄꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯏꯉꯩꯗꯨꯗ ꯁꯣꯏꯖꯤꯟꯗꯣ ꯈꯔ ꯌꯥꯝ ꯌꯣꯜꯂꯧ ꯍꯥꯏꯕꯅꯤꯅꯦ ꯑꯌꯨꯛ ꯆꯨꯞꯄ ꯀꯩꯗꯧ ꯂꯩꯒꯦ ꯈꯔ ꯉꯟꯅ ꯍꯧꯒꯠ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯧꯅꯤ ꯅꯪ ꯁꯨꯕ ꯅꯥꯀꯣꯡꯒꯤ ꯃꯦꯆꯤꯟꯗꯣ ꯀꯣꯛ ꯂꯩꯔ ꯍꯥꯞꯄꯤꯒꯦꯁꯨ ꯍꯥꯏꯗꯦ ꯑꯣ ꯑꯩꯗꯤ ꯁꯦꯜꯗꯣ ꯂꯩꯖꯗꯕ ꯂꯩꯔꯣꯏꯌꯦ ꯅꯨꯄꯥꯒꯤ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯩꯔꯣꯏꯌꯦꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯥꯔꯣꯏꯌꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯥ ꯄꯪꯕꯅꯤꯅ ꯄꯥꯕꯨꯡ ꯆꯥꯛ ꯊꯤꯔꯝꯃꯕꯅꯦ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯕ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦꯅꯦ 이제마 ꯍꯋꯥꯏ ꯊꯣꯡꯕꯒ ꯌꯦꯟꯗꯦꯝ ꯏꯔꯣꯟꯕ ꯑꯃꯒ ꯌꯦꯟꯗꯨ ꯊꯣꯡꯉꯗꯤ ꯍꯋꯥꯏꯗꯨ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯌꯦꯟ ꯊꯣꯡ ꯆꯥꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡꯒꯤ ꯄꯦꯟꯅꯕ ꯆꯥꯕꯤꯔꯨꯔꯣ ꯑꯩ ꯅꯃꯥꯗꯤꯅꯦ ꯍꯋꯥꯏ ꯊꯣꯡꯗꯨꯒ ꯆꯥꯖꯔꯅꯤ ꯀꯩꯅꯣ ꯈꯔ ꯀꯦ ꯇꯥꯝꯅꯤ ꯀꯩꯅꯣ ꯊꯕꯛ ꯆꯠꯄꯕꯨ ꯆꯝꯃꯣ ꯆꯠꯀꯗ꯭ꯔꯣ ꯀꯩꯅꯣ ꯆꯥꯅꯤꯡꯉ ꯆꯥꯎ ꯆꯥꯅꯤꯡꯒ ꯇꯧ ꯀꯩꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯆꯥꯗꯧꯅ ꯊꯦꯡꯈꯤꯗ꯭ꯔꯣ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯈꯝꯕꯟꯖꯩꯅꯣ ꯈꯪꯗꯦ ꯕꯦꯝꯃ ꯏꯃꯩꯁꯥ ꯑꯝꯇ ꯊꯤꯔꯣ ꯂꯥꯎ ꯍꯣ ꯑꯩꯅ ꯊꯤꯔꯒ ꯊꯅꯝꯃꯕꯅꯦ ꯅꯪ ꯉꯥꯛꯇꯪ ꯊꯤꯔꯕꯗꯤ ꯀꯩꯗꯧꯒꯦ ꯃꯣꯏꯁꯤꯗꯤꯕ ꯃꯄꯥ ꯁꯛꯇꯥꯁꯤ ꯂꯧꯕꯅꯤ ꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯏꯆꯦ ꯅꯥꯒꯤ ꯃꯦꯆꯤꯟꯗꯣ ꯑꯝꯇ ꯂꯩꯌꯣꯕ ꯍꯣ ꯑꯩꯅ ꯍꯥꯏꯔꯕꯅꯦ
나태이기 셀 타바 꼬나데나 수야 야다바네. ꯇꯧꯅꯤꯌꯦ ꯃꯁꯦ 하이닝 게 하이자로 너. 이제 이마 라라라 짜요래더라. 에이 나 책이 비다. 저비랑 뽀짜이 게디 셈블로여봐. 이제 시다 밤비요. 셈블로 일로이라바네. 어더이디 부토로. 정어. 바지디 로 쳇피도이라. 잠깐이 비마. 시아는 호나비도 마야마시. 아이코이부 까리는 라만 칭도리노. 가이기 라만노다 바지. 얌 또비 그래 비마. 얌 또비 그래. 이제 세 리싱 망하네. 해 셀시디 부션그로. 아이나 랑에. 비마. 아속 코이비시 시아는 호나든들 라보니. 이파하나 그러가 마팅 방우세. 마신터디 럭설로이 비마. 바지기세 미원다기 뿌르바 오이람니. 생도피고. 비마. 민원들이 부르고 나태다. 아주 많아보 시엔 그야 다루고 하이비게. 이빠도 시엔 놈다 하요. 야함데다 바지. 리싱권 카드네. 히, 까다이디. 보고 이비마. 제 시바샬로스. 야하니다. 비마, 삐오. 다비낭스. 바샬로비제. 어두디 바지야. 아이 목 잘로키게. 시카랑하나 다비크라게. 오, 잘로라. 잘리고. 이제. 가자도 눅시 그러고는 비마. 낭터디 아이기 이모가 풍지겠고. 이제 싹싹 납다오르세 이마이디 자하오르바. 자하오래 이제 하잉 루파 리싱 어흠 ꯈꯛꯇ ꯄꯤꯌꯣꯕ ꯀꯩꯒꯤꯅꯣ ꯍꯌꯦꯡꯗꯤ ꯂꯩꯔꯣꯏꯌꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯂꯧ ꯉꯔꯥꯡꯗ ꯁꯦꯟꯌꯥꯝ ꯑꯃ ꯊꯤꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯇꯥꯃꯣ ꯃꯅꯤꯊꯣꯏꯒꯤ ꯁꯦꯜ ꯊꯥꯔꯨꯔꯦ 이제 미나 ලꯧꯕꯤꯅꯤ ලꯧꯕꯤꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯂꯧꯔꯤꯕ ꯊꯧꯒꯥꯏꯗꯣ ꯆꯥꯎꯃꯜꯂꯤꯀꯣ ꯍꯌꯦꯡ ꯂꯧꯁꯤꯠꯇ ꯀꯁꯅꯥ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯌꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯋꯥꯊꯤꯗꯣ ꯉꯥꯡꯉꯅꯨ ꯆꯣ ꯏꯃꯥ ꯍꯣꯏ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯉꯨꯔꯣ ꯆꯣ ꯍꯣꯏ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯊꯤꯔꯝꯃꯣ ꯍꯜꯂꯣ ꯇꯥꯃꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ 10ꯗ ꯌꯧꯔꯛꯇꯣꯏꯅꯤ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯖꯥꯠꯅꯤꯀꯣ ꯇꯥꯃꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯗꯣꯏꯅꯤ 바지! 이마! 에이 라에! 바지! 아이마, 뭐야? 낭 여우래더라. 허이 바지! 헤이, 마마, 나 사는 파 통화를 나오네. 헤이, 나콩. 마이 워킹이고. ꯇꯥꯔꯦ ꯃꯩ ꯍꯣꯡꯅꯕ ꯑꯝꯇ ꯄꯣꯔꯛꯈꯤꯒꯦ 헤이, 가는 초롱네. ꯁꯦ ꯃꯩꯁꯦ ꯀꯥꯟꯊꯣꯛ고 ꯌꯥꯔꯦꯁꯦ ꯀꯥꯜꯂꯣ 바지! 오, 야래. 나, 야래 바지야. ꯑꯩ ꯊꯣꯡꯒꯥꯟꯗ ꯕꯦꯟ ꯉꯥꯏ ꯂꯩꯍꯧꯔꯤꯌꯦ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯊꯤꯜꯂꯨꯗꯧꯕ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ 헤이, 가이코나, 헤이. ꯀꯩꯅꯣꯅꯦ 좀더 나가보, 좀더 짱엄드는 잣바 이제 얌또 허이다고 타방이네. ꯑꯩ ꯋꯥ ꯍꯥꯏꯒꯦ ꯂꯥꯏꯟꯗꯧꯁꯦ ꯍꯥꯟꯅ ꯈꯣꯏꯔꯝꯃꯨꯁꯨ 썰어. 헤이, 보자이 가도 가 당장 미루세. ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯁꯥꯁꯦ ꯏꯉꯥꯎ ꯉꯥꯎꯋꯦꯃꯤ 바지, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯣ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯇꯅꯅꯦ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯍꯟꯗꯤ ꯍꯜꯂꯛꯑꯅꯤ ꯑꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ 오, 쩔어. 이씨 ꯃꯣꯏ 바지야 ꯑꯁꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ 강대. 그다이 저러네.
ꯑꯣ ꯅꯃꯧ ꯌꯥꯏꯐꯕꯤꯒꯤꯅꯦ ꯄꯣꯠ ꯆꯩ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯄꯤꯕ ꯆꯠꯂꯤ ꯆꯨꯝꯃꯦ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯤꯖꯁꯅꯨ 이모두기 맞땡 여름들까부 난 아이나 이사부 마빠도 타르가 인지니어 때 만든 거 그대로 준비 살 더머덤 알았어. ꯅꯪ ꯅꯍꯥꯟꯒꯤꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯕꯅꯦ ꯈꯪꯉꯤꯗ ꯁꯥꯔ. ꯑꯗꯨ ꯃꯥ ꯃꯁꯥꯗꯤ ꯈꯨꯟꯖꯨꯗꯩ ꯑꯣꯏꯔꯝꯗꯦ. ꯕꯤꯁꯦꯝꯄꯨꯔꯗꯩ ꯑꯣꯏꯔꯝꯃꯦ. ꯑꯗꯣ ꯅꯪꯕꯨ ꯕꯤꯁꯦꯝꯄꯨꯔꯗ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇ꯭ꯔꯣ? ꯂꯩꯗ ꯁꯥꯔ. ꯑꯩ ꯆꯠꯂꯒ ꯊꯤꯖꯧꯒꯦ. ꯑꯗꯣ ꯀꯩꯗꯧꯉꯩ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯁꯥꯔ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯆꯠꯆꯔꯒꯦ. ꯑꯩ ꯍꯌꯦꯡ ꯆꯠꯀꯦ ꯍꯥꯏꯗꯗꯅ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯌꯩꯊꯣꯛꯏꯗꯨꯅ ꯀꯩꯒꯤꯅꯣ? ꯍꯦ ꯁꯦ ꯁꯥꯔ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯒꯦ. ꯍꯩ ꯉꯥꯏꯈꯣ. ꯀꯩ ꯁꯥꯔ? ꯅꯪ ꯍꯧꯖꯤꯛꯃꯨꯛ ꯆꯠꯀꯦꯕ? ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯔꯒꯦ ꯁꯥꯔ. ꯁꯦ. ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯇꯥꯃꯣ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯅ꯭ꯌꯨꯁ ꯌꯦꯡꯉꯕ? ꯌꯦꯡꯗꯦꯗ. ꯑꯦꯁꯣꯒꯤ ꯄꯣꯁ ꯈꯔ ꯀꯧꯕꯅꯦ. ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯍꯧꯁꯤꯗꯅ. ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯗ. ꯀꯔꯞꯁꯟ ꯀꯩꯝꯇ ꯇꯧꯔꯣꯏ. ꯃꯁꯥꯒꯤ ꯃꯦꯔꯤꯠꯇ ꯂꯣꯏ ꯈꯟꯗꯣꯏꯅꯦ. ꯑꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝꯕ ꯇꯧꯔꯕꯅꯦ? ꯇꯧꯔꯤ. ꯌꯥꯝ ꯐꯖꯅ ꯆꯦꯟꯖ ꯇꯧꯔꯖꯥꯠꯅꯤ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ. ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯐꯣꯝꯗꯣ ꯂꯧꯔꯨꯔꯒꯦ. ꯀꯣ ꯁꯦ ꯐꯣꯝꯗꯣ ꯂꯧꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯁꯕꯃꯤꯠ ꯇꯧꯕꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ. ꯑꯩꯕꯨ ꯁꯦꯜꯁꯤꯕꯨ ꯂꯧꯔꯗ꯭ꯔꯅꯦ? ꯁꯦꯍꯦ ꯀꯣꯛ ꯂꯧꯁꯜꯂꯨ. ꯇꯨꯝꯕ ꯆꯥꯕ ꯊꯤꯗꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯩꯕꯨ ꯏꯍꯩ ꯇꯝꯍꯜꯂꯛꯈꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯈꯛ ꯅꯠꯇꯦ, ꯏꯃꯥꯁꯨꯅꯤ ꯏꯄꯥꯁꯨꯅꯤ. ꯌꯥꯝ ꯍꯩꯖꯜꯂꯛꯑꯅꯨꯗ. ꯏꯀꯥꯏꯖꯩ. ꯍꯩꯖꯤꯟꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯩꯅꯤ. ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯊꯕꯛꯀ ꯈꯜꯂꯛꯑꯗꯤꯅꯦ, ꯑꯍꯥꯟꯕ ꯐꯪꯉꯛꯄ ꯇꯣꯂꯣꯞꯇꯣ ꯂꯥꯏꯗ ꯀꯠꯄꯒꯨꯝ ꯅꯪꯉꯣꯟꯗ ꯀꯠꯇꯣꯏꯅꯤ. ꯑꯍꯥꯟꯕ ꯐꯪꯕ ꯇꯣꯂꯣꯞꯇꯤꯅꯦ ꯏꯃꯥꯒ ꯕꯥꯖꯤꯒꯗ ꯀꯠꯀꯗꯕ. 이마가 바지가다디 난 너무 삐그러. ngasi디 ꯅꯪꯒꯤ 프로그램 ꯂꯩꯇ꯭ꯔꯣ? ꯉꯁꯤꯗꯤ ꯂꯩꯇꯦ. ꯍꯌꯦꯡꯗꯤ ꯂꯩ. ꯀꯗꯥꯏꯗꯅꯣ? ꯂꯝꯁꯥꯡꯂꯣꯝꯗꯅꯦ. ꯑꯗꯨ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯅꯁꯥꯗꯣ ꯋꯥꯗ꯭ꯔꯣ? ꯌꯥꯝ ꯋꯥꯏꯗ. ꯃꯤꯅꯅꯦ ꯄꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯆꯠꯂꯕꯅꯦ. ꯑꯩ ꯇꯣꯛꯅꯤꯡꯉꯖꯥꯠꯅꯤ. ꯍꯣꯏ ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯅꯣ ꯍꯦ? ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯃꯃꯜ ꯌꯥꯝ ꯈꯔꯖꯥꯠꯅꯤ. ꯆꯠꯂꯨ ꯀꯩꯅꯣꯅꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ? ꯅꯪꯁꯤ ꯇꯁꯦꯡꯅ ꯐꯖꯕꯖꯥꯠꯅꯤ. ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯖꯥꯠꯅꯤ. ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯁꯦꯜꯁꯦ ꯏꯆꯦꯟ ꯆꯦꯟꯅꯔꯤꯗ. ꯂꯨꯄꯥ 2,000 ꯍꯣꯔꯤ. ꯀꯃꯥꯏ ꯆꯦꯟꯅꯗꯣꯏꯅꯣ? ꯐꯖꯅ ꯑꯝꯇ ꯍꯣꯠꯂꯨ. ꯅꯪ ꯏꯅꯦ ꯁꯈꯤꯒꯤ ꯐꯤ ꯃꯁꯤꯡꯗꯣ ꯀꯌꯥ ꯄꯥꯟꯒꯦ? 3ꯅꯤ ꯀꯩꯅꯣ. ꯀꯥꯏꯗꯩ 3ꯅꯣ? 10ꯅꯦ. ꯑꯝꯇ ꯄꯥꯎꯕ. ꯑꯣ 10 ꯑꯣꯏꯗꯤ ꯆꯨꯝꯃꯦ. ꯇꯣꯇꯦꯜꯗꯣ ꯐꯖꯅ ꯇꯧꯕ. ꯑꯩꯗꯤ 10 ꯑꯣꯏꯕꯩ ꯅꯤꯡꯉꯨꯔꯦ.
Pabung, kai chattoino? 아, Ho, Pabung kadai chattoino ba? 소라 잘루게. Oh. Pabung, hay mahise. Ay suba. Ay di taru boy boy kallure. 아래다. 아이 당ning 내려밈니. Se. Pabung, horen sorat kitan pora uko. 니 아이는 나하 오이링이자디 아이는 바이옴 쳄제. 라이카이시다 하이너림니냐. Pabung, tan poro hai ba horen. Tando, chana ba tando. 버럭게. 나 아이 랍들 파울 내려먹고. Hoi hoi. Pabung, thiang ani chalo. 아이, 아니 이게 볼거 야로해. 니네 비렉터디 아이 가만히 이루더이노. Oh yare, chalo sorato, thengani ye. 마세 딴얌 Oh yare 밤네. mi Pabung, chalo thengani ba. Ise, aina sak thongi ngai dana. Khoi Pabung ga ima ga na wari sana ba ja. Nuai ga sani ta ba. Hello, tamo, kai lerage. ꯅꯪ ꯁꯦꯜ ꯈꯔ ꯂꯩꯒꯗ꯭ꯔꯣ? Kayano? 1,000ꯃꯨꯛꯇꯅꯤꯗ ꯁꯣꯔꯥꯠ ꯄꯣꯌꯦꯡ ꯄꯤꯅꯕꯅꯤ. Hojik chatkadorba. ꯐꯤ ꯁꯦꯠꯂꯒ ꯂꯩꯔꯝꯅꯤꯅꯦ. Oh, ay lagi. Tamodo sorat ki poyeng pina ba laitriye. Ibani mta timinong siba. Nathanda dum chatlo da. Ayu radi amu ikai ni ba. Tampa, chalo, sodom to puthoro. Khoi se na tawri se. Mama na masa siam ba jingai. Yare. Asi munganga ne. Chalo, sodo lo thokju so. Adu bi choma ba ne. Che ka khalo. Che, sida phambiyo. Yarni, imaga bazi hodi laitra. Laite che. Lising ama habi natra. Se. Che, cha thaki je. Ngap tam phong bu. Yarni da. Ay thengi, thabak le hawi. Chat lagi. Ko. Ha. Chat lagi ko. Asubyan phawi na masibu atai da phangidrane. ꯐꯪꯉꯔꯣꯏꯕꯣ. ꯑꯩ ꯆꯠꯂꯦꯀꯣ. ꯊꯦꯡꯉꯦ. ꯍꯣꯏ. ꯆꯠꯂꯦꯀꯣ. Bema, Tampa, Kari lairagi ma. hai sega kolongga pura uhai. Hoi. Kau redo tauri se. Kari lairagi ma. Se. Kai thiên maruki ne. Mi maming se. Pareng sana mukta singat lu sien thi na ba. Hoi. 아이, 나차 누피는 라이닝 통도 꽃 깔리세 까리 레이라게. Kai su lairaki da. Angang masa tong na ne kai thiên ngamok sa ba haina nu. Sa ka da ba na sa nu pi sine ne sabi u yati. 예, 이샤 좀 비고. 아이 까리 오이는 감들이 노네. Kumhai nungai dawi da. 마상 감들 강아디에 라이드 꽃 같은 레이데 샤로 닥터 만나 살가 고기양 적야들어. 낭얌 뛰는 데 와이와로. Kadai dei sen dong no. Lam koi ba mi la ga pot khare lai daga sen dong phang bai wani. No mit su pa sen dong da hang da na lai. 아이, 시엔도 보통 인들서 이자 라이엔 바이 시엔디 아이고는 술 레이드나.
ꯅꯪꯉꯣꯟꯗ ꯄꯤꯔꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯀꯣꯛ ꯂꯩꯗꯣꯏꯅꯣ ꯑꯦ ꯅꯪꯒꯤ ꯄꯦꯟꯁꯤꯟꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕ꯭ꯔꯣ ꯄꯤꯕ꯭ꯔꯣ ꯌꯦꯡꯒꯦ ꯏꯆꯥ ꯂꯥꯏꯌꯦꯡꯒꯦ ꯑꯩꯒꯤ ꯄꯦꯟꯁꯤꯟꯁꯦ ꯂꯧꯊꯣꯛꯑꯒ ꯏꯆꯥ ꯂꯥꯏꯌꯦꯡꯒꯦ ꯅꯆꯥ ꯐꯥꯎꯕ ꯂꯥꯏꯌꯦꯡꯅꯤꯡꯗꯕ ꯅꯪꯗꯤꯅꯦ ꯁꯦꯟꯗꯣ ꯀꯣꯜꯂꯒꯅꯦ ꯁꯤꯖꯈ꯭ꯔꯣ ꯁꯤꯅꯤꯡꯉꯒ ꯁꯤꯖꯔꯨꯔꯣꯅ ꯌꯨꯝꯗꯒꯗꯤꯅꯦ ꯁꯤꯕꯤ ꯂꯥꯛꯄꯤꯔꯔꯅꯨ ꯑꯥꯗ ꯆꯠꯂꯒ ꯁꯤꯔꯨꯆꯣ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯕ ꯅꯠꯇꯤꯛꯂꯣ ꯅꯪ ꯑꯗꯨꯝ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒ ꯁꯤꯃꯤꯟꯅꯗꯧꯔꯤꯕ ꯅꯪꯒ ꯑꯩꯒ ꯁꯤꯕꯨ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯛꯄ꯭ꯔꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯛꯇꯅꯦ 이마수 란데 빠봉수 란데바 ꯑꯗꯨꯅꯤꯗꯅ ꯏꯆꯥꯇꯣꯝꯕꯤ ꯀꯔꯤ ꯅꯄꯥꯏ ꯃꯤꯁꯪ ꯆꯪꯕ ꯑꯗꯨꯅꯤꯗꯅ ꯏꯆꯥꯇꯣꯝꯕꯤ ꯑꯗꯨꯅꯤ ꯍꯥ ꯅꯪꯅꯅꯦ ꯅꯄꯥꯒꯤ ꯃꯤꯁꯪ ꯆꯪꯉꯕꯅꯤꯅꯅꯦ ꯁꯦꯟꯒ ꯑꯃꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥ 이마 ꯅꯪꯅ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯁꯦ ꯄꯔꯦꯡ ꯇꯤꯟꯁꯜꯂꯨ ꯍꯣꯏ ꯇꯤꯟꯁꯤꯜꯂꯒꯦꯀꯣ ꯕꯦꯝꯃ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥ ꯂꯣꯏꯅ ꯍꯣꯠꯅꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕꯥꯖꯤ ꯏꯆꯥꯅ ꯉꯁꯤ ꯂꯣꯏꯅ ꯍꯣꯠꯅꯕꯗꯅꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯦ ꯆꯨꯝꯃꯤ 마치 나자서 저렇게 자, 그들은 인터뷰에 마이 빠꾸 이러고 마치 나 나자서 저렇게 이자 마이 빠놓고 저렇게 이거 all the best thank you 이마 ꯑꯗꯨꯗꯤ ꯑꯩ ꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯍꯥꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯈꯤꯗꯧꯅꯤ ꯀꯩꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯗ꯭ꯔ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯆꯥꯔꯒ ꯆꯠꯇꯧꯅꯤ ꯊꯣꯏꯕꯤ ꯌꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ 이마 ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯅꯃꯥꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯆꯪꯉꯨ ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯥꯒꯤꯗꯧꯅ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯅꯨꯔꯒ ꯌꯨꯝ ꯄꯥꯜꯂ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯗꯤ ꯍꯅꯨꯗꯦꯗꯅ ꯏꯃꯥ ꯋꯥ ꯉꯥꯡꯅꯨꯅꯦ ꯇꯥꯅꯤꯡꯗꯦꯅꯦ ꯑꯁꯤꯕꯨ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯅꯤꯅꯦ ꯅꯀꯣꯛꯇꯨꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯌꯧꯅ ꯏꯔꯥꯡ ꯀꯟꯈ꯭ꯔ ꯃꯇꯝꯁꯤꯗ ꯁ꯭ꯀꯣꯔꯠ ꯂꯧꯕꯁꯨ ꯌꯥꯗꯦ ꯑꯁ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯩꯔꯛꯑꯕ꯭ꯔꯥ ꯑꯣꯐꯤꯁ ꯉꯥꯏꯍꯥꯛ ꯀꯥꯕꯗ ꯁ꯭ꯀꯣꯠ ꯂꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯋꯥꯏ ꯆꯤꯟ ꯅꯝꯖꯤꯁꯦ ꯅꯪꯅ ꯐꯅ ꯈꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤ ꯑꯇꯩꯁꯨ ꯐꯅ ꯈꯜꯂꯝꯒꯅꯤꯗꯤ ꯈꯜꯂꯨꯔꯅꯨ ꯐꯔꯦꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯏꯒꯤ ꯋꯥꯗꯣ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯉꯥꯏꯈꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯈꯨꯝꯃꯨ ꯅꯪ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥꯕ ꯏꯃꯥ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃꯗꯤ ꯆꯪꯗ꯭ꯔꯕ ꯑꯩꯕꯨ ꯂꯐꯨꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯁꯣꯔꯦ ꯑꯩꯅ ꯅꯪꯒꯤ ꯍꯥꯏꯅꯔꯤꯁꯦ ꯅꯪꯅ ꯑꯃꯠꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯉꯥꯏꯈꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯤ ꯀꯔꯝꯕꯅꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯔꯣ ꯍꯣꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ 시디 마삭시 완전 벌써 그래다. 날 권이 해보아. 시부 그다이 되노 이미. ꯈꯪꯗꯦꯗ. 그이노 하이시고. 그이람 되노 그다이 되노 하이바. 또 돌무라이. 뭐나 항. 좀 벌써 그래다. 돌무아. 나시. 신우빈 줄 아시고 강부랑 때 영어 이미. ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯃꯁꯤꯡꯕꯨꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯁꯦ ꯅꯍꯥꯟ ꯀꯩꯅꯣꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕꯒꯤ
ꯍꯩꯀꯠ ꯇꯝꯕꯒꯤ ꯐꯪꯁꯟꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯅ ꯆꯤꯀꯦꯠ ꯑꯣꯏꯗꯅ ꯃꯗꯨꯗ ꯅꯨꯄꯤꯁꯤꯅꯅꯦ ꯑꯦꯡꯀꯔ ꯑꯣꯏꯕꯅꯤ. ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ. ꯍꯣꯏꯅꯦꯍꯦ ꯐꯖꯩꯅꯦ ꯁꯤꯗꯁꯨ ꯌꯥꯝꯅ. ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤ ꯃꯤꯁꯤꯡꯗꯣ ꯅꯪ ꯑꯝꯇ ꯎꯅꯔꯣ. ꯌꯥꯅꯤ ꯏꯃꯥꯁꯦ ꯑꯩ ꯃꯣꯏꯗ ꯍꯪꯉꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯁꯤ ꯅꯨꯄꯤꯁꯦ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯌꯥꯔꯕꯅꯤ. ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ. ꯏꯃꯥꯁꯦ ꯑꯩ ꯁꯥꯔ ꯑꯝꯇ ꯎꯅꯖꯧꯈꯤꯒꯦ. ꯍꯣꯏ ꯆꯪꯉꯣ. ꯏꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯒꯦꯁꯦ. ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ. ꯁꯈꯤ ꯇꯣꯝꯕꯤ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣꯆꯧ? ꯍꯦ ꯅꯣꯏ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯑꯕꯅꯤꯅꯦꯍꯦ. ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯇꯥꯃꯣꯆꯧ? ꯅꯪ ꯌꯥꯎꯔꯕꯅꯤꯅꯦ. ꯑꯩ ꯌꯥꯎꯔꯦꯕ. ꯑꯁ ꯅꯨꯡꯉꯥꯏꯔꯦ. ꯍꯦ ꯅꯅꯝꯃꯒꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯨꯔꯣ. ꯀꯗꯥꯏꯅꯣ ꯌꯦꯡꯁꯤꯅꯃ? ꯎꯔꯦꯗꯅ ꯁꯦ. ꯌꯥꯎꯔꯦ. ꯉꯥ ꯆꯥꯛ ꯀꯩ ꯂꯣꯏ ꯌꯥꯎꯔꯕꯅꯤ. ꯂꯥꯛꯑꯣ ꯍꯧꯕ ꯆꯥꯔꯁꯤ. ꯅꯨꯡꯉꯥꯏꯌꯦꯕ ꯂꯥꯛꯑꯣ. ꯑꯩ ꯐꯩꯒꯤꯅꯃ ꯄꯤꯔꯣ. ꯅꯣꯏ ꯉꯁꯤ ꯁꯤꯡꯖꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯀꯅꯥꯅ ꯁꯨꯕꯅꯣ? ꯑꯩꯅꯅꯦ ꯄꯥꯕꯨꯡ. ꯑꯣ. 이짜는 수보래. 바보, 얌 하우러보. 야래. 할 짜리시네 왜? 진주 얌짜 파떼봐. 꼭 작가니 예. 마다 오르누바. 너희 바봉새, 아무새란 들랑 안 끄니. Hello? Tamo, kay leira. ꯑꯩꯈꯣꯏ ꯊꯕꯛꯇ ꯍꯥꯏꯗꯣꯛꯏ. Haidoeba. Ado kamay torge. ꯑꯩ ꯈꯜꯂꯦ. Kalleba. Ha, asay ka yang ngai. Noi pabong no isibu marang khangjala. 바봉 나 너희 두부 마령 坑브로. 강해. 아두디 까리기노. 나 찔러 다리 먹으래 두디. 이기네. 한가 보리 남가 내 형식고. 야버리 pabong. ꯅꯪꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩ ꯊꯕꯛ ꯐꯪꯉꯦ. ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ